ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁ ꯍꯧꯗ꯭ꯔꯤꯉꯩꯗ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ ꯍꯥꯏꯕꯤꯔꯣ ꯀꯩꯅꯣ ꯇꯧꯕ ꯆꯥꯔꯠ ꯄꯦꯇꯔꯟꯒꯨꯝꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯂꯥꯏꯔꯤꯛꯀꯨꯝꯕ ꯂꯩꯕ꯭ꯔꯥꯕ ꯆꯥꯔꯠ ꯄꯦꯇꯔꯟꯒꯤ ꯂꯩ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯍꯣꯏ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯂꯩꯕꯅꯦ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯕꯨꯛꯇꯅꯤ ꯑꯦꯅꯤ ꯑꯃꯦꯇꯔꯅꯤ ꯀꯩꯅꯣ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯗ ꯄꯥꯕ ꯌꯥꯕ ꯑꯧ ꯈꯔ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯆꯥꯔꯠ ꯄꯦꯇꯔꯟ ꯍꯥꯏꯔꯒꯁꯨ ꯃꯃꯤꯡ ꯈꯪꯉꯒꯗꯤ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤꯗ ꯌꯦꯡꯕꯤꯌꯨꯕ ꯑꯩꯉꯣꯟꯗ ꯂꯩꯗꯤ ꯂꯩꯕꯅꯦ ꯊꯤꯔꯒ ꯀꯩꯅꯣ ꯒ꯭ꯔꯨꯞꯇ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯌꯥꯏꯀꯣ ꯍꯣꯏ ꯌꯥꯏ ꯑꯩꯈꯣꯏꯅ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯛꯁ ꯑꯣꯏꯔꯁꯨ ꯑꯗꯩꯗꯤ ꯀꯩꯅꯣꯗ ꯗꯦꯔꯥꯏꯕꯦꯇꯤꯞ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯀꯩꯅꯣꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯕꯕꯨ ꯍꯥꯏꯔꯒꯗꯤ ꯁꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯗ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯏꯅꯥꯎ ꯑꯃꯅ ꯍꯥꯏꯈꯤꯗꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯠ ꯄꯦꯇꯔꯟ ꯀꯩꯀꯥꯁꯤꯡꯁꯦ ꯑꯩ ꯈꯪꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯕꯨꯛꯇꯒꯤ ꯍꯥꯏꯔꯣ ꯆꯥꯔꯠ ꯄꯦꯇꯔꯟ ꯑꯃꯨꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯥꯔꯠ ꯄꯦꯇꯔꯟꯗꯣ ꯀꯃꯥꯏꯅ ꯗ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯨꯅꯦꯕ ꯂꯥꯛꯇꯣꯏꯁꯦ ꯀꯣ ꯆꯥꯔꯠ ꯄꯦꯇꯔꯟꯁꯦ ꯗ꯭ꯔꯣꯌꯤꯡ ꯇꯧꯅꯅꯕ ꯑꯩꯈꯣꯏꯅ ꯇꯨꯜ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯀꯣ ꯍꯥꯏꯔꯤꯕ ꯇꯨꯜꯁꯤꯡꯗꯨꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯁꯀꯁꯟ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯁꯦ ꯀꯣ ꯑꯗꯨꯒꯤ ꯇꯨꯜ ꯃꯌꯥꯝꯁꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯂꯦꯐ ꯁꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟꯁꯤꯗ ꯂꯩꯔꯤꯕ ꯂꯦꯐ ꯁꯥꯏꯗꯀꯤ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯇꯨꯜ ꯕꯣꯛꯁꯅꯦꯕꯀꯣ ꯁꯤꯒꯤ ꯇꯨꯜ ꯕꯣꯛꯁꯁꯤꯗ ꯇꯨꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯀꯣ ꯇꯨꯜ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯦꯔꯣ ꯀꯣ ꯑꯩꯒꯤ ꯁꯤꯒꯤ ꯂꯦꯞꯇꯣꯞꯇ ꯁꯤꯒꯤ ꯃꯥꯎꯁꯀꯤ ꯀꯩꯅꯣꯁꯦ ꯀꯖꯔ ꯄꯣꯏꯟꯁꯦ ꯂꯦꯡꯕ ꯃꯇꯝꯗ ꯀꯣ ꯄ꯭ꯂꯁꯀꯤ ꯁꯥꯏꯟꯗ ꯁꯨꯝ ꯀꯩꯅꯣ ꯆꯠꯂꯤꯁꯦ ꯍꯥꯏꯗꯤ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯑꯃꯒ ꯑꯗꯨꯒ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟ ꯑꯃꯒ ꯎꯏꯀꯣ ꯃꯌꯥꯝ ꯁꯤ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯁꯦ ꯁꯤ ꯀꯦꯟꯗꯜꯁꯤꯒꯤ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯌꯦꯡꯉꯤ ꯀꯦꯟꯗꯜꯁꯤꯒꯤ ꯍꯥꯏ ꯀꯦꯟꯗꯜꯁꯤꯒꯤ ꯂꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯑꯣꯜ ꯇꯥꯏꯝ ꯍꯥꯏꯁꯦ ꯁꯤꯐꯥꯎ ꯌꯧꯔꯨꯔꯦꯒ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯁꯤꯒꯤ ꯍꯥꯏꯁꯤꯗꯒꯤ ꯃꯊꯪꯒꯤ ꯍꯥꯏꯁꯤ ꯈꯔ ꯍꯟꯊꯔꯛꯏ ꯄꯣꯏꯟ ꯀꯌꯥꯗ ꯍꯟꯊꯕꯅꯣ ꯅꯠꯇ꯭ꯔꯥ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯅꯤꯡꯉꯀꯥꯟꯗ ꯁꯨꯝ ꯅꯥꯀꯟꯗ ꯂꯦꯐ ꯁꯥꯏꯗꯁꯤꯗ ꯀꯣ ꯑꯍꯥꯟꯕꯒꯤ ꯇꯨꯜ ꯕꯣꯛꯁꯀꯤ ꯃꯅꯨꯡꯁꯤꯗ ꯀꯣ ꯗꯣꯠꯂꯩꯔꯤ ꯀ꯭ꯂꯣꯖ ꯂꯩꯔꯤ ꯑꯦꯔꯣ ꯂꯩꯔꯤ ꯀꯣ ꯏꯔꯥꯏꯖꯔꯁꯨ ꯂꯩꯔꯤ ꯁꯤꯒꯤ ꯀ꯭ꯂꯣꯖꯁꯦ ꯁꯤꯁꯤꯅꯦꯕ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯗ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯄꯥꯝꯗꯦ ꯑꯩ ꯑꯦꯔꯣ ꯑꯣꯏꯅ ꯂꯧꯖꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯆꯪꯉꯒꯦ ꯑꯦꯔꯣꯁꯤ ꯑꯗꯨꯝ ꯂꯧꯕꯤꯌꯨ ꯀꯣ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯑꯗꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯀ꯭ꯂꯣꯖꯀꯤꯁꯦ ꯁꯤꯁꯤꯅꯁꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯌꯥꯒꯅꯤ ꯀꯣ ꯑꯗꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟꯁꯦ ꯑꯦꯔꯣꯁꯤꯅꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯁꯤꯁꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯥꯏꯟ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯗ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯁꯤꯗ ꯆꯪꯕꯤꯌꯨ ꯑꯗꯨꯒ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯂꯩꯔꯦ ꯀꯣ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟ ꯃꯁꯤꯅ ꯍꯣꯔꯥꯏꯖꯟꯇꯦꯜ ꯔꯦ ꯍꯥꯏꯕꯀꯣ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟꯁꯤꯅ ꯑꯩꯅ ꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯁꯤꯒꯤ ꯍꯥꯏꯁꯤꯗ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯀꯣ ꯂꯥꯏꯟ ꯑꯃ ꯂꯥꯛꯑꯦ ꯏꯁꯇ꯭ꯔꯦꯠ ꯅꯠꯇ꯭ꯔꯥ ꯂꯦꯐ ꯁꯥꯏꯗꯁꯨ ꯔꯥꯏꯠ ꯁꯥꯏꯗꯁꯨ ꯑꯅꯤꯃꯛꯇ ꯀꯩꯅꯣꯁꯦ ꯄꯤꯌꯨ ꯃꯥꯒꯤ ꯀꯂꯔ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯁꯤꯗꯒꯤ ꯄꯨꯂꯞ ꯌꯥꯔꯅꯤ ꯁꯦꯠꯇꯤꯡ ꯀꯣ ꯄꯤꯅꯤꯡꯕ ꯃꯈꯩꯗꯣ ꯃꯥꯒꯤ ꯁꯥꯏꯖ ꯈꯔ ꯆꯥꯎꯈꯠꯍꯟꯒꯦꯒ ꯍꯥꯏꯕꯀꯥꯟꯗ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟꯁꯤꯒ ꯑꯗꯨꯒ ꯍꯣꯔꯥꯏꯖꯟꯇꯦꯜ ꯔꯦ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯅ ꯍꯣꯔꯥꯏꯖꯟꯇꯦꯜ ꯂꯥꯏꯟꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯔꯥꯏꯖꯟꯇꯦꯜ ꯔꯦ ꯑꯁꯤ ꯑꯃꯨꯛ ꯂꯧꯁꯤꯕ ꯔꯦꯁꯤꯅ ꯀꯩꯗꯧꯒꯦ ꯑꯩꯅ ꯁꯤꯗꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯁꯦ ꯁꯤꯗꯒꯤꯅ ꯔꯥꯏꯠ ꯊꯪꯕ ꯁꯥꯏड ꯁꯤ ꯃꯈꯩꯁꯦ ꯂꯥꯏꯟ ꯑꯃ ꯆꯤꯡꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒꯤ ꯂꯥꯏꯟꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯇꯣꯞꯄ ꯏꯁꯥꯅ ꯆꯤꯡꯒꯦ ꯍꯥꯏꯕ ꯂꯥꯏꯟ ꯁꯤ ꯂꯩꯀꯣ ꯁꯤꯗ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯤꯡꯉꯀꯥꯟꯗ ꯑꯩꯅ ꯁꯤꯒꯤ ꯃꯥꯒꯤ ꯄꯩꯕ ꯀꯩꯀꯥ ꯀꯩꯅꯣ ꯁꯦꯞꯁꯦ ꯐꯖꯅ ꯁꯦꯝꯃꯒ ꯊꯥꯗꯣꯛꯄ ꯌꯥꯅꯤꯀꯣ ꯁꯤꯃ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛꯀꯤꯗꯣ ꯁꯦꯝꯗꯕꯗ ꯃꯁꯥꯅ ꯑꯩꯅ ꯑꯗꯨꯝ ꯁꯤꯗ ꯂꯥꯏꯟ ꯑꯃ ꯔꯥꯏꯠ ꯁꯥꯏꯗꯇ ꯆꯤꯡꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯀꯥꯟꯗ ꯃꯁꯥꯅ ꯆꯤꯡꯖꯔꯛꯀꯅꯦꯕ ꯀꯣ ꯃꯊꯛꯀꯤꯁꯤꯅ ꯍꯣꯔꯥꯏꯖꯟꯇꯦꯜ ꯔꯦꯗꯨꯅꯤ ꯃꯁꯤꯅ ꯂꯥꯏꯟꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯨꯜ ꯕꯣꯛꯁ ꯃꯅꯨꯡꯁꯤ ꯆꯪꯉꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯀꯥꯟꯅꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃ
ꯑꯩꯅ ꯁꯤꯗ ꯁꯦ ꯁꯄꯣꯁ ꯁꯤꯒꯤ ꯑꯦꯔꯣꯒꯤ ꯀꯩꯅꯣꯁꯤ ꯂꯧꯔꯦ ꯈꯜꯂꯁꯤ ꯁꯤꯒꯤ ꯍꯥꯏꯁꯤꯅꯦ ꯁꯤꯒꯤ ꯍꯥꯏꯁꯤꯅꯦ ꯁꯤꯒꯤ ꯍꯥꯏꯁꯤꯅꯦ ꯁꯝꯖꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯇꯧꯔꯦ ꯈꯜꯂꯣ ꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯜꯂꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯦꯔꯣ ꯑꯃꯨꯛ ꯂꯧꯔꯒ ꯀꯣ ꯁꯤꯒꯤ ꯂꯣꯁꯤꯅꯦ ꯁꯝꯖꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯇꯧꯔꯦ ꯈꯜꯂꯁꯤ ꯁꯤꯁꯨ ꯆꯥꯔꯠ ꯄꯦꯇꯔꯟ ꯑꯃꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯔꯀꯦꯠꯁꯦ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯏ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯟ ꯑꯅꯤ ꯂꯧꯔꯒ ꯗ꯭ꯔꯣꯌꯤꯡ ꯇꯧꯕ ꯌꯥꯏ ꯀꯣ ꯂꯥꯏꯟ ꯑꯅꯤ ꯂꯧꯔꯒ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯄꯦꯔꯦꯂꯦꯜ ꯆꯦꯅꯦꯜ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯀꯣ ꯁꯤꯗꯒꯤꯁꯦ ꯄꯦꯔꯦꯂꯦꯜ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯁꯤ ꯂꯧꯔꯒ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯁꯤꯗ ꯇꯆ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯥꯏ ꯑꯅꯤ ꯇꯆ ꯇꯧꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯍꯥꯏ ꯑꯅꯤ ꯂꯣ ꯑꯅꯤꯅꯦꯕ ꯇꯆ ꯇꯧꯔꯛꯇꯣꯏꯁꯦ ꯍꯥꯏ ꯑꯅꯤ ꯇꯆ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯄ ꯁꯤ ꯀꯩꯒꯨꯝꯕ ꯁꯤ ꯊꯨꯡꯗ꯭ꯔꯒꯁꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯈꯤꯇꯪ ꯃꯈꯥꯔꯣꯝꯗ ꯈꯤꯇꯪ ꯄꯥꯛꯊꯍꯟꯒꯦ ꯒꯥꯏꯁꯨ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄ ꯌꯥꯅꯤ ꯆꯤꯡꯈꯠꯄ ꯆꯤꯡꯊꯕ ꯂꯣꯏꯅꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯁꯨ ꯁꯤ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯂꯣꯏ ꯌꯥꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄꯦꯔꯦꯂꯦꯜꯁꯦ ꯁꯤꯒꯤ ꯇꯨꯜꯁꯤꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯌꯥꯝ ꯇꯣꯏꯅ ꯌꯨꯁ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯀꯂꯔ ꯆꯦꯟꯖ ꯇꯧꯅꯤꯡꯕ ꯀꯣ ꯅꯪꯒꯤ ꯕꯣꯗꯤꯒꯤ ꯀꯂꯔ ꯆꯦꯟꯖ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯕ꯭ꯂꯦꯛ ꯑꯣꯏꯍꯟꯅꯤꯡꯉꯦ ꯈꯜꯂꯁꯤ ꯑꯗꯨꯒ ꯂꯥꯏꯟꯁꯤꯅ ꯆꯦꯟꯖ ꯇꯧꯅꯤꯡꯉꯦ ꯔꯦꯗ ꯑꯣꯏꯍꯟꯅꯤꯡꯉꯦꯈꯜꯂꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯕ ꯌꯥꯏ ꯌꯥꯅꯤꯀꯣ ꯑꯗꯨ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯍꯧꯗꯕ ꯌꯥꯎꯔꯁꯨ ꯍꯥꯏꯔꯛꯎꯀꯣ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯒꯅꯤ ꯑꯗꯣ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯇ ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯅꯣ ꯌꯨꯁ ꯇꯧꯋꯤꯁꯤꯁꯨ ꯃꯥꯔꯀꯦꯠꯁꯦ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯃꯥꯅ ꯁꯦ ꯁꯄꯣꯁ ꯑꯦꯔꯣ ꯑꯃꯨꯛ ꯂꯧꯔꯛꯀꯦꯀꯣ ꯁꯤꯗꯒꯤ ꯑꯞ ꯇ꯭ꯔꯦꯟꯗ ꯀꯥꯈꯠꯂꯛꯑꯦ ꯌꯥꯏꯀꯣ ꯁꯤꯗꯒꯤ ꯑꯞ ꯇ꯭ꯔꯦꯟꯗ ꯀꯥꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯑꯞ ꯇ꯭ꯔꯦꯟꯗ ꯀꯥꯔꯛꯏꯕ ꯃꯥꯔꯀꯦꯠꯁꯦ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯐ꯭ꯂꯦꯛ ꯑꯃ ꯁꯦꯝꯃꯒ ꯄꯣꯊꯥꯔꯛꯏꯕ ꯐ꯭ꯂꯦꯛ ꯑꯃ ꯁꯦꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯗꯣ ꯀꯩꯅꯣ ꯁꯤꯗ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯔꯛꯄꯁꯤꯅꯦꯕ ꯁꯤꯗ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯦꯟꯇ꯭री ꯂꯧꯕ ꯌꯥꯗꯣꯏꯅꯦ ꯍꯥꯏꯕꯅꯦꯕ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯟꯇ꯭री ꯂꯧꯗꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯆꯥꯎꯊꯣꯛꯍꯜꯂꯛꯀꯦ ꯃꯌꯥꯝ ꯁꯦꯡꯅ ꯎꯅꯅꯕ ꯍꯧꯖꯤꯛ ꯑꯩꯅ ꯗ꯭ꯔꯣ ꯇꯧꯈꯤꯕ ꯄꯦꯔꯦꯂꯦꯜ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ ꯁꯤꯒꯤ ꯀꯦꯟꯗꯜꯁꯤꯅ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯀꯦꯟꯗꯜꯁꯤꯅ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯊꯛꯁꯤꯒꯤ ꯂꯥꯏꯟꯁꯤꯅ ꯑꯩꯈꯣꯏꯅ ꯔꯦजिꯁꯇꯦꯟꯁ ꯍꯥꯏꯅ ꯂꯧꯔꯛꯇꯣꯏꯅꯤ ꯃꯈꯥꯁꯤꯅ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯂꯧꯔꯛꯇꯣꯏꯅꯤ ꯔꯦजिꯁꯇꯦꯟꯁꯁꯤꯗ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯔꯦ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯕ ꯃꯤꯟꯁ ꯀꯦꯟꯗꯜ ꯑꯃꯅ ꯉꯁꯥꯏꯒꯤ ꯁꯤ ꯂꯥꯏꯟꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯀ꯭ꯂꯣꯖꯤꯡ ꯇꯧꯕ ꯍꯥꯏꯕꯅꯦꯕ ꯀ꯭ꯂꯣꯖ ꯇꯧꯕ ꯀꯣ ꯁꯤꯒꯤ ꯔꯦजिꯁꯇꯦꯟꯁꯁꯤ ꯅꯠꯇ꯭ꯔꯒꯅ ꯁꯞꯄꯣꯔꯠꯁꯤꯒꯤ ꯃꯈꯥꯗ ꯀꯣ ꯔꯦजिꯁꯇꯦꯟꯁꯁꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯀꯦꯟꯗꯜꯁꯦ ꯀ꯭ꯂꯣꯖ ꯇꯧꯕ ꯀꯦꯟꯗꯜꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯣꯏꯁꯦ ꯑꯣꯀꯦ ꯁꯤ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯧꯗꯣꯏꯁꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯗꯣꯏꯁꯦ ꯍꯥꯏꯔꯤꯕ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯑꯣꯏꯔꯤꯕ ꯀꯦꯟꯗꯜꯁꯤꯒꯤ ꯅꯦꯛꯁꯀꯤ ꯀꯦꯟꯗꯜꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇ꯭ꯔꯤꯁꯦ ꯉꯥꯏꯗꯣꯏꯅꯦꯕ ꯌꯥꯝꯅ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯋꯥꯡꯅ ꯑꯩꯈꯣꯏꯅ ꯑꯦꯟꯇ꯭ꯔꯤꯁꯦ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯕ꯭ꯔꯤꯛ ꯑꯥꯎꯠ ꯄꯤꯔꯤꯕ ꯀꯦꯟꯗꯜꯁꯤꯒꯤ ꯃꯥꯒꯤ ꯍꯥꯏꯁꯦ ꯁꯤ ꯍꯦꯟꯒꯠꯂꯀꯥꯟꯗ ꯑꯩ ꯑꯦꯟꯇ꯭ꯔꯤꯁꯦ ꯂꯧꯕꯤꯕ ꯀꯣ ꯑꯗꯨꯗꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯈꯔ ꯍꯥꯏ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗꯩ ꯑꯦꯟꯇ꯭री ꯂꯧꯔꯦ ꯈꯜꯂꯁꯤ ꯀꯦꯟꯗꯜ 3 ꯄ꯭ꯔꯣꯐꯤꯠ ꯐꯪꯉꯦ ꯅꯠꯇ꯭ꯔꯥ ꯔꯤꯇ꯭ꯔꯦꯁꯃꯦꯟ ꯃꯆꯥ ꯑꯃ ꯂꯧꯔꯝꯃꯦ ꯑꯃꯨꯛ ꯍꯥꯏꯒꯠꯂꯦ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩ ꯑꯦꯟꯇ꯭री ꯂꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯒꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯕ ꯀꯣ ꯑꯩꯅ ꯁꯤꯗ ꯑꯦꯟꯇ꯭री ꯍꯥꯏꯗꯤ ꯔꯥꯏꯠ ꯑꯦꯟꯇ꯭री ꯄ꯭लेस ꯑꯃ ꯐꯪꯉꯦ ꯍꯥꯏꯁꯦ ꯁꯤ ꯗ꯭ꯔꯣꯌꯤꯡꯁꯦ ꯌꯦꯛꯇ꯭ꯔꯒꯗꯤ ꯑꯩ ꯈꯪꯉꯣꯏꯕ ꯁꯤ ꯂꯣꯏ ꯃꯨꯊꯠꯁꯤꯀꯣ ꯁꯤꯗꯗꯤ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯃꯌꯥꯝ ꯃꯗꯟ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯕ ꯃꯥꯜꯂꯤꯀꯣ ꯈꯪꯕ ꯌꯥꯎꯋꯦ ꯌꯥꯎꯋꯦ ꯈꯪꯕꯁꯦ ꯈꯪꯕꯨꯗꯤ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄꯅ ꯍꯦꯟꯅꯗꯤ ꯐꯖꯩ ꯍꯣꯏ ꯗ꯭ꯔꯣꯌꯤꯡ ꯑꯗꯨꯒꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯤꯁꯦ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯦꯕ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯤꯁꯦ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯦ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯀꯤ ꯑꯦꯛꯁꯟ ꯄ꯭ꯔꯥꯏꯁꯀꯤ ꯃꯨꯚꯃꯦꯟꯠꯁꯦ ꯈꯪꯅꯅꯕ ꯍꯣꯠꯅꯕꯅꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯥꯏꯁꯀꯤ ꯑꯦꯛꯁꯟꯁꯤꯅ ꯃꯥꯔꯀꯦꯠꯁꯤꯗ ꯄ꯭ꯔꯥꯏꯁꯀꯤ ꯀꯩꯅꯣꯁꯦ ꯃꯥꯔꯀꯦꯠꯀꯤ ꯃꯨꯚꯃꯦꯟꯠꯁꯦ ꯆꯠꯍꯟꯕꯅꯦꯕ ꯂꯣꯏꯅ ꯄ꯭ꯔꯥꯏꯁꯀꯤ ꯃꯃꯜ ꯈꯔ ꯍꯥꯏꯒꯠꯄ ꯑꯃꯨꯛ ꯍꯟꯊꯕ ꯍꯥꯏꯒꯠꯄ ꯍꯟꯊꯕ ꯃꯌꯥꯝꯁꯤꯅ ꯃꯥꯔꯀꯦꯠꯀꯤ ꯃꯨꯚꯃꯦꯟꯠꯁꯦ ꯆꯠꯍꯟꯕꯅꯦ ꯑꯗꯩꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯀꯣ
ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯖꯦꯛꯁꯤꯜꯂꯒ ꯊꯝꯃꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄ ꯃꯇꯝꯗ ꯁꯨꯝ ꯑꯩꯈꯣꯏ ꯀꯣꯛꯇ ꯁꯨꯝ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯁꯤꯗ ꯀꯩꯒꯨꯝꯕ ꯁꯤꯗ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯄꯤꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯟꯇ꯭री ꯇꯧꯕ ꯌꯥꯏ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯁꯦꯠ ꯇꯧꯁꯤꯜꯂ ꯊꯝꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯏꯟꯗ ꯁꯦꯠ ꯇꯧꯁꯤꯜꯂ ꯊꯝꯈ꯭ꯔꯕꯅꯦꯕ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯗꯅꯤ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇꯅꯤ ꯈꯪꯗꯦ ꯀꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯐ꯭ꯂꯦꯛ ꯑꯃ ꯁꯦꯝꯃꯕ ꯆꯦꯅꯦꯜ ꯑꯃ ꯂꯩꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯆꯥꯔꯠ ꯄꯦꯇꯔꯟ ꯑꯃ ꯐꯪꯉꯒꯗꯤ ꯐꯪꯉꯤꯕ ꯆꯥꯔꯠ ꯄꯦꯇꯔꯟꯗꯣ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯑꯣꯏꯔꯛꯄ ꯑꯗꯨꯅꯦꯕ ꯕ꯭ꯔꯦꯛ ꯑꯥꯎꯠ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯑꯦꯟꯇ꯭रीꯒꯤ ꯄ꯭ꯂꯦꯁꯁꯦ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯁꯦ ꯀꯣ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯇꯤꯞꯁ ꯂꯧꯔꯒ ꯀꯣ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯏ ꯁꯣꯞꯋꯦꯌꯔ ꯂꯩꯔꯒ ꯇ꯭ꯔꯦꯠ ꯇꯧꯕ ꯌꯥꯏ ꯀꯣ ꯑꯗꯨꯕꯨ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏꯀꯣ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯍꯥꯏꯗꯤ ꯑꯗꯨꯗꯨꯗ ꯑꯩ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯈꯤꯕ ꯌꯥꯏ ꯗꯥꯎ ꯌꯥꯔꯨꯕꯩꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇ꯭ꯔꯁꯇꯣ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯗ ꯊꯝꯕꯅꯦꯕ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯤꯗ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟ ꯇꯧꯔꯤꯕ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯛꯁꯀꯤꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯗꯤꯡ ꯑꯩ ꯇ꯭ꯔꯦꯗꯔ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯏꯟꯚꯦꯁꯇꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯁꯣꯞꯋꯦꯌꯔ ꯁꯤꯖꯤꯟꯅꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯤꯉꯣꯟꯗꯒꯤ ꯇꯤꯞꯁ ꯂꯧꯔꯒ ꯇ꯭ꯔꯦꯠ ꯇꯧꯔꯒꯗꯤ ꯑꯐꯇꯔ 3-4 yearsꯇ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯀꯩꯝꯇ ꯂꯩꯔꯣꯏꯕ ꯀꯩꯝ ꯈꯪꯍꯧꯔꯣꯏ ꯑꯩ ꯑꯗꯨꯝ ꯁꯣꯞꯋꯦꯌꯔꯗꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯁꯣꯞꯋꯦꯌꯔꯁꯤꯅ ꯂꯩꯔꯣ ꯍꯥꯏꯔꯦ ꯁꯣꯞꯋꯦꯌꯔꯁꯤꯅ ꯖꯣꯜꯂꯣ ꯍꯥꯏꯔꯦ ꯇꯧꯔꯒ ꯂꯩꯒꯅꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯁꯤꯗ ꯇꯦꯛꯅꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯦ ꯐꯖꯅ ꯏꯁꯥꯅ ꯀꯣ ꯑꯩꯅ ꯈꯔ ꯇꯥꯛꯄ ꯁꯤꯈꯛꯇꯪ ꯅꯠꯇꯕ ꯌꯨꯇ꯭ꯌꯨꯕꯇꯩ ꯈꯔ ꯌꯦꯡꯕꯗꯨ ꯈꯛꯇꯪ ꯅꯠꯇꯕ ꯑꯗꯩꯗꯤ ꯑꯣꯖꯥ ꯇꯦꯟꯖꯤꯡꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯣꯖꯥ ꯁꯩꯇꯝ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯁꯤꯡꯁꯦ ꯑꯣꯖꯥ ꯀꯩꯅꯣ ꯁꯥꯔ ꯕꯤꯀꯝ ꯀꯩꯀꯥ ꯃꯣꯏ ꯃꯌꯥꯝꯗ ꯉꯥꯏꯍꯥꯛ ꯇꯝꯃꯨꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯏꯁꯥꯅ ꯃꯥꯔꯀꯦꯠꯇ ꯆꯪꯉꯒ ꯀꯣ ꯂꯥꯏꯚ ꯃꯥꯔꯀꯦꯠꯇ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯂꯥꯏꯚ ꯃꯥꯔꯀꯦꯠꯇ ꯅꯠꯇꯕ ꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯏꯁꯤꯡ ꯆꯠꯂꯦ ꯍꯥꯏꯔꯁꯨ ꯅꯨꯃꯤꯗꯥꯡꯗ ꯀꯩꯗ ꯑꯩꯒꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯁꯨꯃꯥꯏꯅ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯑꯣꯀꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯍꯥꯏꯒꯠꯂꯒꯗꯤ ꯁꯤꯗ ꯆꯪꯉꯤ ꯈꯣꯠꯂꯤ ꯍꯥꯏꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯏꯁꯥꯅ ꯑꯗꯨꯝ ꯂꯔꯟ ꯇꯧꯔꯒ ꯆꯠꯈꯤꯕꯁꯦ ꯁꯤꯅ ꯍꯌꯦꯡ ꯅꯪꯒꯤ ꯆꯍꯤ 1 2 3 4 ꯃꯇꯨꯡꯗ ꯇꯣꯉꯥꯟꯕ ꯀꯩꯅꯣꯝꯃ ꯂꯥꯛꯀꯅꯤꯕ ꯂꯦꯚꯦꯜ ꯑꯃꯗ ꯔꯥꯖꯤꯞ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯑꯩ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛ ꯔꯥꯖꯤꯞꯁꯦ ꯑꯍꯥꯟꯕ ꯑꯩꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯍꯪꯉꯝꯃꯤ ꯁꯥꯔ ꯑꯣꯖꯥ ꯑꯁꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯃꯁꯥꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯄꯣꯔꯁꯟꯁꯦ ꯍꯩꯔꯦꯕ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯈꯔꯦꯀꯣ ꯑꯗꯨ ꯍꯣꯠꯅꯕ ꯀꯟꯕꯩꯅꯤ ꯄꯄꯥꯅ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯊꯅꯝꯕꯅꯤ ꯇꯦꯕꯜꯗ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯄꯦꯔꯥꯂꯦꯜ ꯀꯣ ꯆꯦꯅꯦꯜ ꯀꯗꯥꯏꯗꯒꯤ ꯂꯧꯕꯅꯣ ꯁꯤꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯁꯨꯕ ꯇꯨꯜ ꯕꯣꯛꯁꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗꯒꯤ ꯂꯧꯒꯗꯧꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯦꯔꯣꯁꯤ ꯂꯩꯔꯦ ꯀ꯭ꯔꯣꯁ ꯂꯥꯏꯟ ꯀꯣ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟꯁꯤꯗꯤ ꯑꯌꯥꯝꯕꯗ ꯁꯤꯖꯤꯟꯅꯗꯦ ꯍꯣꯔꯥꯏꯖꯣꯟꯇꯦꯜ ꯂꯥꯏꯟ ꯀꯣ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯌꯥꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯤꯃꯨꯛ ꯑꯃꯨꯛ ꯀ꯭ꯂꯤꯌꯥꯔ ꯇꯧꯊꯣꯛꯀꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯁꯤꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯁꯦꯞ ꯇꯥꯔꯦꯒ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯄꯦꯔꯥꯂꯦꯜ ꯀꯩꯅꯣꯗꯨꯅ ꯗ꯭ꯔꯣ ꯇꯧꯕ ꯌꯥꯕ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯡꯒꯜꯒꯨꯝꯕꯒꯤ ꯁꯦꯞ ꯎꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯗ꯭ꯔꯣꯌꯤꯡ ꯇꯧꯁꯦꯕ ꯁꯤꯒꯤ ꯁꯦꯀꯦꯟꯒꯤ ꯑꯅꯤꯁꯨꯕꯁꯦ ꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤ ꯑꯩ ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯏꯅꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯀꯣ ꯍꯥꯏꯗꯤ ꯌꯦꯛꯅꯤꯡꯕ ꯀꯣ ꯁꯤꯗ ꯀꯂꯔ ꯃꯥꯒꯤ ꯆꯦꯟꯖ ꯇꯧꯕ ꯌꯥꯅꯤ ꯁꯤ ꯕ꯭ꯔꯁꯁꯦ ꯂꯧꯕꯤꯌꯨ ꯕ꯭ꯔꯁ ꯌꯥꯎꯔꯤꯕ ꯁꯤꯒꯤ ꯇꯨꯜꯕꯣꯛꯁꯁꯤꯗꯁꯨ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯦꯞ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯒꯤ ꯕ꯭ꯔꯁꯁꯤꯅ ꯑꯩꯅ ꯌꯦꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯌꯥꯒꯅꯤ ꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯇꯦꯛꯁ ꯑꯣꯏꯅ ꯐꯖꯅ ꯏꯒꯦ ꯍꯥꯏꯔꯒꯅ ꯁꯤꯗ ꯇꯤ ꯏꯔꯤꯁꯦ ꯁꯤꯒꯤ ꯇꯦꯛꯁꯁꯦ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯏꯕ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯅꯪ ꯐꯣꯟ ꯁꯥꯏꯖ ꯁꯦꯝꯕ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯕꯣꯜ ꯑꯣꯏꯍꯟꯒꯦ ꯌꯥꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯅꯪ ꯀꯂꯔ ꯆꯦꯟꯖ ꯀꯂꯔ ꯑꯄꯥꯝꯕ ꯀꯔꯤ ꯀꯂꯔ
ꯊꯝꯒꯦꯅ ꯌꯥꯒꯅꯤ ꯁꯥꯏꯅ ꯀꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯅꯪꯒꯤ ꯑꯦꯔꯣꯗꯨꯅ ꯄꯥꯏꯔꯒ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯊꯝꯅꯤꯡꯕ ꯃꯐꯝꯗ ꯊꯝꯕ ꯌꯥꯅꯤ ꯀꯣ ꯗꯤꯂꯤꯠ ꯇꯧꯅꯤꯡꯉꯒꯁꯨ ꯁꯦꯂꯦꯛ ꯇꯧꯕꯤꯔꯒ ꯗꯤꯂꯤꯠꯇ ꯅꯝꯕꯤꯌꯨ ꯑꯁꯤꯁꯨ ꯍꯌꯦꯡ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏꯀꯣ ꯑꯩꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ ꯑꯗꯩꯗꯤ ꯉꯁꯥꯏ ꯁꯤꯒꯤ ꯃꯅꯨꯡꯁꯤ ꯆꯪꯉꯀꯥꯟꯗ ꯁꯤꯗ ꯑꯩꯅ ꯂꯥꯛꯑꯝꯃꯤꯁꯦ ꯁꯤꯗ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯅ ꯑꯃ ꯌꯥꯎꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯤꯒꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯁꯦꯞ ꯇꯥꯕ ꯃꯐꯝ ꯌꯦꯡꯉꯒ ꯁꯤꯖꯤꯟꯅꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯆꯦꯟꯖ ꯇꯧꯊꯣꯛꯀꯦ 15 ꯃꯤꯅꯠꯁꯇ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯁꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯁꯦꯝꯒꯦ ꯑꯩꯈꯣꯏꯅ ꯆꯥꯔꯠ ꯄꯦꯇꯔꯟꯒꯤ ꯅꯩꯅꯔꯛꯄꯗ ꯍꯥꯏꯗꯤ ꯇ꯭ꯔꯥꯏꯡꯒꯜꯁꯦ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯅꯩꯅꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯅꯩꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯗꯒꯤ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯗ꯭ꯔꯣꯌꯤꯡ ꯇꯧꯕꯗ ꯁꯤꯗ ꯍꯧꯖꯤꯛ ꯌꯥꯎꯕ ꯇꯨꯜ ꯃꯆꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯂꯩ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯁꯤꯕꯣ ꯃꯗꯟ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯣꯀꯦ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯌꯦꯛꯄꯗ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯗꯦꯟ ꯂꯧꯔꯛꯀꯦ ꯇ꯭ꯔꯤꯗꯦꯟꯁꯨ ꯍꯥꯏꯗ꯭ꯔꯦ ꯏꯃꯥꯅꯤꯀꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯌꯦꯡꯁꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯏꯡꯒꯜꯗꯣ ꯁꯤ ꯂꯧꯔꯦ ꯀꯣ ꯁꯤꯒꯤ ꯍꯥꯏꯁꯦ ꯑꯩꯅ ꯂꯧꯔꯦ ꯈꯜꯂꯁꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯣꯗ ꯁ꯭ꯋꯥꯏꯗ ꯊꯝꯕꯤꯔꯝꯃꯦ ꯈꯜꯂꯣ ꯍꯥꯏꯗꯤ ꯁꯦꯞꯇꯣ ꯁꯨꯃꯥꯏꯅ ꯆꯤꯡꯕꯗ ꯄꯣꯞ ꯇꯥꯒꯅꯦꯕ ꯀꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯨꯝ ꯌꯥꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯒꯤ ꯇ꯭ꯔꯥꯏꯡꯒꯜꯒꯤ ꯇꯨꯜꯁꯦ ꯀꯗꯥꯏꯗ ꯌꯥꯎꯕ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯃ ꯗ꯭ꯔꯣꯌꯤꯡꯒꯤ ꯀꯩꯅꯣ ꯑꯃ ꯕ꯭ꯔꯁ ꯑꯃ ꯂꯩꯔꯝꯕꯗꯣ ꯁꯤꯒꯤ ꯕ꯭ꯔꯁꯀꯤ ꯃꯅꯨꯡꯁꯦ ꯆꯪꯕꯤꯌꯣ ꯑꯗꯨꯒ ꯁꯤ ꯇ꯭ꯔꯥꯏꯡꯒꯜ ꯑꯩꯅ ꯊꯥꯔ ꯂꯩꯕꯅꯦ ꯌꯥꯏꯀꯣ ꯃꯌꯥꯝ ꯁꯥꯎꯟ ꯂꯥꯛꯏꯕ꯭ꯔꯣ ꯑꯩꯒꯤ ओके हाय क्वेश्चन लाइनरदि दम हंगो ससिगिजे राइट एंट्री की बुदी खंगेना ब्रेकआउट की राइट एग्जिट की दी कमाइना खंगने ओके एग्जिट की से आई नोमा क्लास में नइनसे को डिस्कशन में तौसे कोगी रिस्क रिवॉर्ड रेशियो है ना में लाइबको आई इसी यूट्यूब चैनल दसु वीडियो में जाऊंगने रिस्क रिवॉर्ड रेशियो की अदु जेंगसु याई अदु अखोय मुसु डिस्कशन तौमिनसे अदैदे अतोप्पा अमना अखोयना ट्रायंगल गुम्बा लाखपसिंगसे से सपोज सिदसु हाइपे जेंगसिको सिदसे आई कनो एनर्जी एके एगी एरो से लौरगा फायदा हाइपे मये एके पईबा मालेको सिबो लेरे खलसि अदुगा सिदगी मुको मखारामदा थाने कुमथरे खलो को हाई अनि लो अनि टच तव सिदा अखोइना अइनो एगी होजि होजि कनो लैरिबा कनोसे चार्ट से सिगी मतुंगिना अखोइना साइगी आइगी टारगेट को टारगेट से कदा वाइदो ओइदिनो हारेगदी औ सिगी फर्स्ट की लो सिगा अदुगी हाई सिगा अनि सिगी डिस्टेंस है अनि सिगी डिस्टेंस से लौबियो को यारको सेने सिबावनेना खल्लासे ए सियाम खमु सोरे हल्लागा मखारमदे एरो से चलनजी हेने नुमाइनाबा सिलाइ लैरेबा को सिगी एरो से सिदा थम्बियो
मागे ब्रिक और पीरेब मफमदो अदु सिगी लाइन सिदगी लौरगा सिगी लैरिबा कनोसे सिगी मफम सिबाउदी मासे अखोगी टारगेट ओइबा याइबा अदुबसे 100% श्योर नते को अदु टारगेट से ngasai khone risk reward ratio दुगी मतुगिना हाय अखोइना आइना लौरिबा रिस्क दुगी मतुगिना रिवार्ड तो सिमखै लौरगा तोक्सगी हाइबा याइ अदैदि अतोप्पा मना हागी आइना कैंडल अमा अनि खतंग द आइगी प्रॉफिट से लौरगा आई सुम तोक्सरगे हाइबसु याइ याइको अतोप्पा क्वेश्चन लेनरि ब्रोम अदो ngaranggi khoina discussion tawminnagi ba kano do fifth retracement still laideko 1 2 3 ahum suba tul kano se group sida sanga kanda ko sida fifth retracement laide fifth retracement do kana gumba jek pada kitang khak kano tok da baya ya so amuk tanga halaga sida khoi yengmina se sigi hoji laidi ba market ki kano se sida ai mayam da kano tang hagi ba sai khoina dum marak ta hana yamna regular oina discussion tawring da dum hai ko sigi market se high thara ko matam da koi se sigi kano sibo sigi tul se su nungai ta bani se tok se atopa tul lam lady price range sai ba kano ma sida yauri ba price range se lawraga aina sida drawing taw se yam nungai bani tidagi na sibo se lawre pa duga magi setting da sangaga extend right pire ko duga magi background ki color ai sida green pige demand zone oiduni na okay simani leide market se sida taraku matam da sigi demand zone se jawroko da first time ne mane nahang khi chalu sida gi sida jawre sida gi ma se haigalak ko yai have sine khoina khangdu si fa ko haigalak ko da kadai bo haigalak ko yage haiba su yengbu yai अदैदे मुका खलुरगा सिदा सप्लाई जोन अमदगी तारे सि तारको मतमदा ngasagi kadai bok तारको याबा aina entry se lawr kanda ko koi price action gi matungiना aina entry se lawr matungda kadai bo entry changba ya gadi aina horen exit tawdu se kada hoida nanga haida sab 100% din nate adu saura ko makhang ba yai se sujiki sigi fifth retracement se sina draw to bhai sida high dharaktu se kadai bo high dharaktu ne yengbugi ko sab din nate ko ndo si ko ne yengya gi dingarang gi khoi class discussion dui matungina sigi low point se sida gi hauraga draw to thokbo sana kadai bo sigi high si bo touch to godo ne ka yo si high si bo touch to sigi high si bo touch to ka da man sida makhada high threi se khoi ngarang ko ne point 0.2 0.38 adu ko 0.5 adu 0.61 ko sane laiba khoi gi golden ratio da khoi rajit masu hagi da 0.6 and 0.5 sine hai se ko market se sidagi tare high thre 0.2 se hendore 0.2 se hendora matung da de khoi jing 0.3 ati 0.8 0.5 0.6 0.8 sine 0.6 te joro minatra se ne eta tana bje kunate ko sigi low duga mathaki low siga lower kan ne lai se 0.6 se de plus tawramaga retracement masa mung low atu ko mu tabani ko adu abok tagre tabudi sumaina khoina sawrak pa ma yengba yabai kano dani ko sigi hena khogi discussion mayam ki question answer do amuk hadi khangge harigadi ngarang gi khogi morning gi discussion gi video jawri bani sida ko fajana adum jing bio hobudai loibo sina khoina fifth retracement haina sigi da yawri ba kano sini sinai se ko is clean tok thoke This is the health soldier guy yauri ko se health soldier ko is the thamake papa class to it health soldier so is the koi na health and soldier ko idi koi gi mi gi kano se
left shoulder the right shoulder aduga head hai si se khoi na sigi pattern se laga di market se soina sat pa jai sum sat pa jai ga se koi start pattern gi myam ama nei na bagi video khon da myam ama sem gare khoi ko adu sidai head and shoulder sida khoi na draw tau ge hai kan da sigi tool 1 2 3 4 5 6 suba tool gi group se sanga kan da head and shoulder se lai si lauraga khoi na draw tau du se aina sida ubu sigi matungina swai da gi laure khala si sida shoulder am lai ko left shoulder in thorai si ubu yang sida ko thorai ko sida mu ko mulai natra adi matung da mu ko mu sida mu ko head lai re ko aduga next lai aduga sida khoi na right shoulder ne belai right shoulder ado sigi head shoulder se si laga di market sida khoi na yeng ba jari se ko khoi na chart pattern nei na bada price action gi nei na bada hai se sigi live ma gi neckline se si neckline se breakout pi de kan da next candle sida khoi entry sang ba yare hai bane sumba tul se khoi si na ba yai ko kana gumna sigi head shoulder gi tul se si na da bada ko so na sum draw tok thok pu yaw bani ko sida head lai re sida left shoulder lai re right shoulder lai re ga so yai ko alo oja hojiki red and shoulder gi to adu the breakout ki matang du ting happy ram ko head and shoulder da breakout pi rak pa ja hoi ai muga laga draw taw ki ko suppose je ni je ki video sida gi left shoulder low gare aduga low ma touch tawre again ko idagi high sida mu touch tawre head ore ko aduga mu sigi low se mu touch tawre me aduga mu next ki high do mu touch tawre aduga singdara kan sign tare ai ko sidum kitang paithok paisin se yenga sembiu ko dum oi jang singara man on tin singare oh yare ko sidang sai ge ko na entry se kadai de log du na kan da ina sida neckline haiba ma hairi ko sigi makha da ma line am lai se sigi line se nangi head shoulder sigi magi shape ki matung ina pairak pa yai horizontal line de lak pa yai ko 45 degree gi angle de lak pa yai natra 30 gi angle de lak pa yai ko sigi line se ne be han important oi di ko ne head shoulder form tawre hai badi chara form u fange aduga sigi line se ai se kitang chu pakano patandor chawthola kan u rei ko adu ka sugai dre sum khoi kan practice to wen yeng ase sigi makha gi line se khone sigi lai riba neck line se sidagi breakout pirak budune khone jeng dis sida oh sorry question nan ge breakout pi du adu na to breakout pi do ga ka mo yam na phina kan to du na ba sabti exit matang gi to adu example dum ga bi ram exactly sigi matang gi di triangle matang di mai asang ut kre ga soldier gum triangle gum sigi soldier dim bab ta to exit ki matang se ing sa ha gi budune kana do risk reward ratio gi discussion do koi hayama dum tawsin se hai morning da ko adu da hena better kana do khangani ko haidi si risk reward ratio gi matung ina sida lang tu se aina sida entry lawraga di ko haidi aina sida entry se lawraga di ai kadai bo sat pa ya ba ko aduga ai stop loss kadai da thamduino gai se yaura ni beloi ai ko entry low bagidi oh sanjil habiro sigi soldier gi break out to the sun neckline ji khutang break out to pungai joi ran ta tu adu ko mathagum da sa updom da khibadi adu yaro du sa head soldier form tawraga di makharom da ni khoni jing di se ko kai ga mathagom da sakhi basu yarom basu yai mathagom da chalaga di koi entry laitare head soldier sida sisina khoigi sina head soldier hare ko aduga atopa mana inverted haibam su lairi ba ko sane head soldier se makharom da gi orak pa sina mathalom ka dui ni
ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯐꯣꯝꯁꯤꯅ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯄꯩꯅꯦꯕ ꯃꯥꯔꯀꯦꯠꯁꯦ ꯌꯥꯏꯀꯣ ꯑꯇꯣꯞꯄ ꯀꯅꯥ ꯀꯣꯏꯁꯟ ꯑꯇꯩ ꯀꯣꯏꯁꯟꯁꯤꯗꯤ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯍꯪꯉꯤꯈꯩꯒꯤ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯁꯨꯝ ꯍꯪꯗꯅ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯍꯪꯉꯀꯥꯟꯗ ꯑꯟꯁꯔꯗꯣ ꯐꯪꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯩ ꯐꯣꯟꯁꯦ ꯌꯥꯎꯗ꯭ꯔꯦ ꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯒꯨꯝꯕ ꯃꯥꯔꯀꯦꯠꯁꯦ ꯀꯩꯅꯣꯁꯦ ꯇ꯭ꯔꯦꯗꯁꯦ ꯂꯣꯁ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯥꯡꯉꯦꯕ ꯁꯥꯔ ꯀꯣ ꯍꯥꯏꯗꯤ ꯀꯥꯔꯛꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯨꯝꯃꯛꯈꯤꯗ꯭ꯔꯥ ꯈꯥꯡꯉꯦꯕ ꯏꯐ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄ꯭ꯔꯣꯐꯤꯠꯁꯦ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗꯦꯕ ꯐꯨꯅꯤꯡꯕꯅ ꯍꯥꯜꯂꯦꯕ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯁꯥꯔꯅ ꯇꯥꯛꯄꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯍꯦꯜ ꯑꯦꯟ ꯁꯣꯜꯖꯔꯒꯤ ꯏꯟꯇ꯭ꯔꯤꯁꯦ ꯇꯧꯔꯛꯑꯅꯤꯀꯣ ꯇꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯒꯤ ꯁꯤ ꯁꯥꯔꯅ ꯍꯧꯖꯤꯛꯀꯤ ꯀꯦꯟꯗꯜꯁꯤꯗ ꯑꯩꯈꯣꯏ ꯏꯟꯇ꯭ꯔꯤ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯈꯥꯒꯤ ꯁꯤꯗ ꯔꯤꯇ꯭ꯔꯦꯁꯃꯦꯟ ꯄꯤꯕꯒꯤ ꯒ꯭ꯔꯤꯟ ꯀꯦꯟꯗꯜ ꯃꯀꯥꯏꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯥꯡꯉꯔꯣꯏꯕ ꯂꯣꯁ ꯆꯠꯂꯦꯅ ꯑꯗꯨꯝ ꯍꯧꯔꯛꯑꯅꯦꯕ ꯉꯝꯃꯔꯣꯏ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝ ꯂꯧꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯣꯖꯥ ꯁꯤꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯒ ꯌꯥꯔꯣꯏꯕꯀꯣ ꯁꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯅꯦꯕ ꯃꯌꯥꯝꯅ ꯇꯥꯟꯅꯔꯛꯏꯁꯤ ꯁꯤ ꯀꯟꯐꯤꯗꯦꯟꯁꯁꯤꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯍꯥꯏꯗꯤ ꯅꯝꯕꯔꯗ ꯆꯠꯂꯛꯑꯅꯤ ꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯆꯍꯤ ꯁ꯭ꯋꯥꯏꯃꯨꯛ ꯁꯨꯔꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯔꯀꯥꯟꯗ ꯍꯟꯖꯤꯟ ꯊꯦꯡꯅꯔꯀꯥꯟꯗ ꯑꯣꯀꯦ ꯑꯩꯅ ꯁꯤꯗ ꯇꯧꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯁꯤꯐꯥꯎ ꯂꯩꯔꯝꯕ ꯌꯥꯏ ꯁꯤꯐꯥꯎ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯅꯣꯡꯃꯗ ꯂꯥꯛ 5ꯒ ꯇꯥꯟꯕꯁꯨ ꯌꯥꯎꯔꯤꯀꯣ ꯍꯧꯖꯤꯛꯁꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯌꯔ ꯑꯣꯐ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯖꯅ ꯌꯥꯝꯈ꯭ꯔꯦꯕ ꯃꯣꯔ ꯗꯦꯟ 10 yearsꯇ ꯀꯩꯅꯣ ꯄꯥꯏꯔꯕ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯇ꯭ꯔꯦꯗꯁꯦ ꯗꯦꯂꯤ ꯇ꯭ꯔꯦꯗ ꯑꯗꯨꯝ ꯇꯧꯕ ꯂꯦꯞꯇꯅ ꯂꯥꯛꯄ ꯃꯤ ꯍꯥꯏꯕꯅꯤꯀꯣ ꯇ꯭ꯔꯦꯗ ꯉꯁꯤ ꯑꯩꯅ ꯇ꯭ꯔꯦꯗ ꯇꯧꯔꯝꯃꯒ ꯆꯍꯤ 1-2 ꯂꯦꯞꯄꯒ ꯑꯃꯨꯛ ꯍꯧꯔꯒ ꯑꯩ ꯇ꯭ꯔꯦꯗ ꯇꯧꯕ ꯆꯍꯤ 2 ꯐꯥꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯇ꯭ꯔꯦꯗꯁꯦ ꯁꯨꯝ ತꯧꯔꯒ ꯑꯗꯨꯝ ꯂꯥꯛꯄ ꯃꯌꯥꯝꯗꯁꯨ ꯇꯥꯛꯄꯤꯕ ꯃꯁꯥꯁꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯖꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯂꯥꯁꯇ more than 7 yearsꯀꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤ ꯀꯟꯐꯤꯗꯦꯟꯁꯁꯦ ꯍꯦꯟꯅ ꯕꯦꯇꯔ ꯑꯣꯏꯔꯛꯀꯅꯤꯕ ꯀꯣ ꯑꯩꯅ ꯑꯍꯥꯟꯕ ꯊꯥ 1, 2, 3, 4 ꯁ꯭ꯋꯥꯏꯗꯗꯤ ꯄꯩꯁꯥꯒꯁꯦ ꯄꯨꯡꯃꯥꯡꯗ ꯐꯪꯒꯅꯤ ꯃꯦꯟꯃꯥꯟ ꯇꯥꯗꯕꯤꯗ ꯃꯥꯡꯉꯁꯨ ꯃꯌꯥꯝ ꯃꯥꯡꯊꯣꯛꯄ ꯑꯗꯩꯗꯤ ꯍꯥꯏꯐꯦꯠ एंट्रीगाजे खितंग मौंग ताना खंगपदैदि चंग कीबा हौरानी को अदैदि अमुक प्रॉफिट का लाका अस फंगे से तोरगे फलंग तोथोप यावरानी अदु मांग हौरा कांदा नंगाय खोदा मसि हाइगलखिनि हाइगलखिनि खल्लगा सुम थंबदो अदने सा लोइनो पाइथोखिसे ओ सिसे सिने को खोगी साइकोलॉजी हाइरैदो ngसाइना मार्केट की मूवमेंट से कनाना तो हनबनो है कंदा कोई